Naga Taruk Tamthina Hatkibagi Achumba Wail Fangdriba Maramna Lakliba Tang Nipanda, Chief Minister na Makhangi Relief Camp the Lakatori Basia Ting Matamle Haina, Working Committee Joint Tribe Council na Fongdorakli, Hiramasi Matang the committee asina Tadorokpa Cherolamana Hai, Naga Taruk Tamthina Hatkibagi Matang the Warishinama Latriba Maramna, Chief Minister Y Camp Jana Lakliba Tang Nipanda, Makhanda Hangba, Relief Camp the Laktuna Lanjanari Basinga Unagani Haidiba Si Yabangamloy. Naga Taruki Mihut Adun Numit Marfuga Mari, Subaga Iroinana, Laikirava Singi Tawayao to Haksang Sing Hausi Hausi Jenimski, Mokta Tamlibani, Laivak Tibadi Mihat Adu the Chena Bamio Pumna Makhozik Fauba Fabangamdri, Loindra Mihat Adug investigation, Lushin the Bamaramna, Achumba Wayal Sungasi Fauba Fangandana lady. Hausi Oidiba Fiba Masi the Nagagi area, the official Oiba Toram Pangtokpa Haibasi, Laikidraba Misam Tarukta Ikaiba Pibani Hainalawi. Maramaduna Nagagi area the official oiba Khongchat ama chatringai mamangda victim oihoraba imung manungda chumma wail hana fangangadabani Nagagi CSO Kanglup ki luchingba sing amadi miyamna Chief Minister gi Khongchat asi boycott tawduna thoram amatada saruk yabigano loinana naga miyam gi khalaga lenga ki chawkhat thorang amasung political ga mari leinaba thabak thoram singdagi lapna leibiyo naga miyam na punbagi oiba warep ama lawdruba fawba lanai miyoi amatana nagagi mahut silaga wa ngangbigano haina cherol asina makhatari